Chief Minister N. Virena Jenims ki anova neurosurgery ward ama hangdokpaga loinana private ward sanaba urep uyung tamkray. Plastic sizinaba thingongdrabadi tunglam satta mahusagi khal kaitharakpagi asoba saitheng ama soidana mayoknaragani haina Chief Minister N. Virena nungnangba phongdokkhray. Lenga kaya sinaba purakpadagi more dalaiba kuki CSO singna kaukiba matam kaktaba Imphal more lambi ban handokkhray. Kangpokpi District ki Cycle Subdivision ki manung chanba Siasan khulda laiba Anglo Kuki War Centenary Commemoration Stone lauthoknaba District Administration athokiba order adu khudakta kakkadabani haina Anglo Kuki War Centenary Commemoration Committee ki Chairman Jangmang Haukipna haikray. Center na thadarakliba sakwa thorang amadi scheme singi senfam sing mafam sana sizinasi lamdamasi sakwa thorangi maikai da khumang saksin na sangsin si hairabadi thamoi sengna manung mapan una thabak tawbagi tangai fadaba lei haina Manipur ki Chief Minister N. Virena haikray. Kathokpa amaga loinana isana pairiba sinpham aduda mai onsin bangam labada punsida mai pakpa mi haibadu oiba ngamgani school van thawriba isilinau singnasu van thawba matamda section bio haina Consumer Affairs Food and Public Distribution Minister Karam Shyamna phongdokkhray. Geneva Convention ki humudra suba kumonga mari lenana Manipur amadi North East da hojik leiriba issue singa siga Geneva Convention ki wafam singa chana ribra haibagi matangda nongmagi oiba khananenaba mifam amangasi North East da leiba Classic Hotel da pangthokkhray. Thanga da Loktak Day pangthokkhray Loktak Pat leidrabadi aikhoi gi tungi feature leiroi haina PDA gi chairman su eriba Thanga Kendra gi MLA T Robindrona phongdokkhray. Asigi tang tara nithoi madi tara humdoida Mumbai gi Juhu Beach da pangthokiba Beach Body Carnival da saru yakiba Manipur gi body builder takhelambam malengan ba maichaina ani suba Beach model amadi mangal arambamna ani suba muscle model taduna body building gi lamda masigi mai purakray. Asigi tara tretegi hogduna Dehradun da pangthokdoriba Wako India Federation Cup 2018 da saru yagadaba Manipur gi sanaru singasi Kickboxing Association of Manipur ki President MK Preso Simre amadi Walking President L Umakanta na lamthakray. India gi lengakna Naga gi wathokpu tha ahum da loisinaba matam thakibadu Naga gi apunba lup ama oiriba Naga hohona handakta yaningdaba phongdokkhray. Tripura Police na hanagi PWD Minister oiramba hojikna MLA oiriba Badal Chaudhuri hanagi Chief Secretary Yaspal Singh amadi PWD gi hanagi Chief Engineer Sunil Bomik ki mathakta lupa crore satruklom lana sisina khibigi maralda West Agartala Police Station da case ama register tokray. Jammu amasung Kashmir dage Article 370 lauthokibadage irang tholokpa yabagi oithokpa leibana tha anirom e fauna ba pumthing thingnuraba matung ngasidagi Bosman Mobile season aba yahankray.